Online Manipur YouTube channel sibuing biru mempum nong puam muka na taram nok seri han badayam namaru iba pawam abde thamjage Sri Sivanand Sarve SP Surasanpur hat pada case reward pini haiba bab hausel gi mathak FIR lokat tre thagachari honorable peoples and Biren Singh adugo mathang gi update asna documents sing manghan naba Sisipur office sing mai tharabasu mother copy imphal lai haina Chief Minister and Biren Singh na phongdokre adugo mathang gi update asna korongwan kuman dagi lokhachage ai hanadagi su mayamna celebrity kaina tawriba mayam se amata follow tawrukte fana phawo oisano maribak mafurup nungsibagi mamita daba amata ikai khum nazarakte haina korongwan kuman na phongdokpiri aduga mathangi update asna kangla paugi editorial kalam degi lokhachage mitai furup kaidau nungdam bothat pangamloi kuki terrorist sing na manipur sa tharak liba crime sing free thariba asige maram karigino lamhen to hen ba kuki sing na tamna na mitai miam da mathak to war crime sa thaduna mitai hat pagi thabuk sa thabada mayai lam gi li lengak amadi state lengak na laksin na bahot na bagi mahutta lisang thaduna thambada gi manipuri lan bungda pangkhak na re lan gi maisrang nang liba miam kham theng na awa ba mayuk nari mirai bak tagi huran lona da indo myanmar border ngam khai lan silaki ba chin kuki zonar ko terrorist sing na laibak asigi mathak ta landa do na manipuri gi manung da makhoi gi oiba tongan ba laibak sem gani hairi ba sida bharat lengak don gi sukli pai di prime minister home minister amri defense minister na singba mari rene balu singba singna thatara mapung phajil laba lala silaksin na ba hona da si miyo bigi minung si sen da ba hinsa ye temba gi machat sen balu singba singni haiba da haiman ba thokloi asiguma makhal gi bharat ki lusingba singna wa thoka sigi waroisin purakna ba hona ri hairi ba asina hena kiningai oi bharat lengak ki lusingba singna sathariba thawang si haurok pham khang da balam hen tu hen ba ku ki terrorist sing neklaga mitai miam muthat na ba silibra haiba sini भारत की लुसिंग बसिंग ना मणिपुर की मियाम दी येंगलिबे मिटेंग असिगी मरम करिगिनो हाइबा ताराबदी फुरुप असिगी मियाम गा अरबिया ग्रुप की इंडियन की मियाम गा सक्सु फिजे लाइटिंग सक्सा युथक अमदी नाट की चटनाबीदा मानदबगी मथक्ता मंगोलोइड कंगलुप की सदा नाउदा ओइबगी हाइबसनी मणिपुर की येलहोम मिमिटै की लाइओइ ख्रबा मपा मपुसिंग मंगोलोइड कंगलुप की सदा नाउदा ओइबगी मथक्ता सही लिसिंग मंगा हेनबगी पुवारी लेजबा मनिंग तंबलेबाक ओइरखी मनिंग तंबलेबाक अम ओइरखीबगी हौनबी मसागी लोयान मयेक सतनबी लाइनिंग लाइसोन अमता वातना लेजरी मरिमगी लाइबाक सिंगी मनुंग द मसागी मनिंग तंबा ngakna palakhiba adungai gi kanglaipak asigi manipur bu khunai bu ingkumja lisingam sama panni fuguma panda bharat ki febranung da namtin tinsin hankiba adu da pen da lamdam asigi miyam marak tagi pen da bagi kholau leiri masimagna lamdam asigi leirik laisu heiraba manglam chatta oikiba amadi tunglam chatta oirakadab singkhangba energetic oiba naharol kayana makhoi gi mangkhraba maning tamba amuk hana hanjil hangani haibage pandam da khulai paibage movement wathok leiri wathok asibu bharat laingakna unlawful organization lonia da kangluk ni haina ating bu pibagi thabuk setari furup ki maning tamba amuk hanjil hanna ba khulai paibagi lal hu chathari ba singbu laksin na ba armed forces special power act lisingam sam pan yang khiga nipan semduna lambida lan mida ahenba mihat mi pun miot minegi ahenba mapangal piduna lal hauba yawba amasung singnaba singbu au ba mafam da hatpa faraga pukiba singbu thiba khangdana manghan ba hingsa yai tambagi thong sing chathaba leptri kulai paiba lal hulup sing laksin naba hotnaba ki mingda micham miam da nongmai singdon onsin dona extrajudicial killing chathaba amadi fakraba matung thiba khangdana manghan kiba mioi lising wa sama henbagi victim family singi maikai degi lebak asigi khwaidagi wangba oil sang supreme court asumba oil phanghan bina ba wakat leiri manipur ki wathok asi political gi oiba waroisin purakna ba honna bagi mahut lanmi gi mapangal na waroisin purakna ba honna riba asigumna lebak asigi mathakta foreigner sin kuki jo terrorist na landa duna makhoi gi oiba to khaiba lebak semna honna riba asidana kari gi tamak minung sigi meeting yeng libano makhoi gi mathakta law amati military gi oiba action lokhutpam toki sahi lising manga henbagi puwari leijaba manipur gi apun bagi saktam manung amasung mapan gi mioi kanglup amatana thugaiba ngamloi apun bagi saktam da singnar ko khuding mak maraiba ningba mitai athopa mapari mamom singna matam pumna makta lepli haibasini tumba haibasi anirak siba tambani matam sangna tumkhul taliba mitai gi athopa sing mikap thoklo na furup amasung miyam gi punsi kanna ba video sing bibagi damakta mayam pukna pu amuka na thagachari ano object ki damakta online manipur youtube channel asibunuk sibiduna subscribe to bidam